Akaswani Imphal, Ningthoukhong Suni na pau pazari, ahanbada maru iba pau. Sing the base tauba lalhaulup ani, Kuki National Army KNA amazung, Jomi Revolutionary Army ZRA ga tripartite talk natraga su agreement tauramba adudagi Manipur Sarkar na tokre. Border Road East ki Additional Director General PKH Singha Rajyapal Susri Anushya Wike amasung Mukhyamantri Nongthombam Birenga tongan unakre amasung Pradhan Mantri Narendra Modi na ngasi ayuk pung 10 da PM Bishwakarma Kausal Saman ki post budget webinar amada wangangani. Sing the base tauba lalhaulup ani Kuki National Army KNA amasung Zomi Revolutionary Army ZRA ga tripartite talk natraga su agreement tauramba adudagi Manipur Sarkar na tokre. Imphal lengarang Mukhyamantri Nongthombam Birena Sababati oiduna pangtokhiba Rajyagi Mantri Mandol na warep asi laukibani mifam aduna ngarang Churachandpur Kangpokpi amasung Tengnopol Jila singda miyamgi khongjat pangtokhiba adubu yamna hakjina lauki mifam adugi tungda Sarkar na thadorakpa cherol amada hai khongjat adu Sangbidan gi mayukta leiba aina yadaba khongjat amani KNA amasung ZRA gi luchingba sing Manipur gi mapandagi ngagtani haina khanabaga loinana su agreement tongnaba warep adu laukibani cherol asina makha tana hai Rajya Sarkar na Rajya sigi forest ki resourcing ngak senaba amasung popi pambi manghanbagi matangda sangsiliba khongjang asi kariguma hiram amatada compromise tawroi CRPC ki dhara chama nifu marigi makhada athingba thamna miyam tinduna khongjat salhan khibagi damak Churachandpur amasung Tengnopol Jila singi DC amasung SP singda so cause notice thakre security ki ahobal hen khiba daitya leraba officer singi mathakta akanba action lokhatlagani hainasu sirol aduna makha tari Rajyagi Mantri Mandol gi mifam adugi matungda social media da thagatpa warol amada Mukhyamantri Nongthombam Birena hai forest ki lamda ain kaina khopsin basing takthoknaba notice pikhraba matungda KNA amasung ZRA na miyamgi achogbo khongjangama sangsinnaba honaki masina achogbo maram oiraga lalawlup ani asiga tawnaramba su agreement gi toknaba khanarakpani Border Road East ki Additional Director General PKH Singha ngarang Imphal da Rajyapal Susri Anushya Wike amasung Mukhyamantri Nongthombam Birenga tongan unakre Luchingba ani asiga unaba aduda BRO gi kangbu aduna ngamkhai sambal khaba yauna Manipur da paikhaliba project kaya gi matangda paudam ki Rajyapal Anushya Wike Manipur State Bharat Scouts and Guides ki State Chief Commissioner M Sushil Kumar gasu ngarang Raj Bhavan da unaduna wari sanaki Kuki Students Organization KSO na sinduna ngarang kangpokpida athingbu hukum thugaiduna miyamgi khongjat chatnaba hotnabada Police na apanba piki haina KSO General Headquarters amasung Kuki Inpi Manipurna yaningdaba phongdorakli amaromda Maram Union amasung Thangal Union yauna tongan ba lup kayana Yellow Singmi singi ming sizinaduna lup kharana ngarang singi jila kharada miyamgi khongjat pangthokiba adubu yamna kanna yaningdaba phongdorakli Yauksom kumai manungda niyom kaina gari thawbasing phagatuna fine thianbagi thabak Rajya Police na leptana chathari ngarangsu Thawbal Jila gi Traffic Police na yaksang kumai ga mari leinana mafam kaya da drive chathabada niyom kaina gari thawramba miyoi kaya phagatuna fine thian khre haukiba tha asigi taret tagi ngarang phawbada punna lupa 12,980 fine oina khongat ki hairi tabiriba pawasi Akaswani Imphal dagini Pradhan Mantri Narendra Modi na ngasi ayuk pung 10 da PM Bishwakarma Kausal Samangi post budget webinar amada wangangani webinar asi 32 suba post budget webinar gi sarugamu oina sarkar na sinduna pangthokadabani masidagi kendra sarkar gi 2012 gi budget ki akupa warol singadu miyamda khanganabagi pandamda pangthokadabani PM Bishwakarma Kausal Samana sina artisan singna puthokpa pothok singi magun hengathanba amadi paksana miyamda yohonbagi wafam kaya yauri Rashtrapati Draupadi Murmu ga Australia gi Pradhan Mantri Anthony Albanese kangarang Rashtrapati Bhavan da unakre Australia gi Pradhan Mantri amadi mahakaloina ro pawang bathaki miyut kangbusung adubu Rashtrapati na taramna okladuna hai
भारत अमसुंग ऑस्ट्रेलिया की मरुप मपांग ओइबगी मरी असि हेन चेसिलनब लेबाक अनिना तोंगान तोंगान मलम कयादा चाखोत थौरांगी थबक कया तौमिनगनी राष्ट्रपति न हाय लेबाक अनि की मरीदा हेन चेसिन मरी थमलकनी हायबगी अचौब थाजब लई श्रीमती मुर्मू न हाय डिफेंस अमसुंग महि मसिंग तंबगी लमदा लेबाक अनिना अचेतप मरी थमली मांग न हाय ऑस्ट्रेलिया दे लेबा भारत मचासिंग मफम अदुदा इंगना चिंगना नुंगशी चानना अमसुंग मथौ मसक खंगना पांगथोक्तुना लेरी ऑस्ट्रेलिया न मफम अदुदा लेरिबा भारत मचासिंग गिदमक मतम चुपदा गाकपी सेंदुदन लेगनी हायबगी अचेतप थाजबसु लई केंद्र की हक्सेल मंत्रालयना लेबाग असिगी तोंगान तोंगानबा राज्य अमसुंग यूनियन टेरिटरीसिंग संदोरकलिबा सीजनल इन्फ्लुएंजा की फिबम कुमना यंगसिली मंत्रालयना हाय लाइजत असिदगी असियना यावबा हायबदु यंगसिली हौजिक फावबदा कर्नाटक अमसुंग हरियाणादा लाइजत असिदगी मियोय अममम सिरे हायरी पिगलिबा अंगांगसिंग अमसुंग मसागी लैना लेबा सही यामलब अहनसिंगदा लाइजत असि पाक्सना संदोकपा हेली लाइजत असिना नाबा मियोयसिंगदा सोर होनबदा अवाबो हेली हौखिबा था खरा असिदा मालेम सिनबा तुंगना लाइजत असि संदोरकपा थेंगनरी था असिगी अरोइबा फावबददी लाइजत असि सिंगथानिंगाय ओइना हंथरकनी हायबगी थाजबा लई हायरी सी जिनपिंगबु चाइनागी राष्ट्रपति ओइना अमुहना खनख्रे मांगना फमसी थंगना थंगना ताम अहुमलक पुरगनी सी जिनपिंग माओ जादोंगी मथंगदा लेबाग अदुगी ख्वादिगी शक्ति लेबा लुचिंगबु ओइरे मिखल अदुदा मथंतमक मिरेप ओइकिबा सी जिनपिंगबु नेशनल पीपल्स कांग्रेस ना मोट अमत ओइना राष्ट्रपति ओइना खनखी सरकार पाइरिबा कम्युनिस्ट पार्टी की लुचिंगबसु ओइरिबा श्री सी जिनपिंगबु लेबाग अदुगी नेशनल सेंट्रल मिलिट्री कमीशन की मकोक ओइनसु अमुक हना खल्ले ngasi phongba pause singi maroiba pausingi damak hauzik ngangom kiran leire kiran thagachari suni ngasi phongba pause singda phongnariba pausing ase amaga iman manadre tamenglong nu phongba tamenglong times ta sep river mission gi mifam CSO sing singduna none bazar da pangthokibagi pau amasung National Assessment and Accreditation Council nakna tamenglong college pu grade B gi thak pikre haba pausing na headline tori jila kharagi law and order gi matang da cabinet mifam na khanakibagi pausi asigi ahan bulamai da phongli senapati da phongba hills hornbill express da tribal gi lam amasung thausil thorang singda sarkar na thamoi singna thabak taude haina maral siraduna kangpokpida miyam na rally chatkre haba pauna ahan headline tori Manipur sarkar na Kuki militant group aniga su tongnarammadagi handokre haba pau amasu pausi asida phongli Senapati district headquarters da isingi awaba leirambadu kharamakhay di phare haba pau amasu pausi asida maru eba pau ina phongbu ure Senapati police na Sorbung Hills da tharamba poppy pambi sing mangan kibagi pau Senapati mega water project sabada ayat apan pidanaba NPO na akan bawa phongdokiba amasu Maram Union amadi Thangan Union na ITLF ki rally yaning da phongdokibagi pausing su pausi asigi ahan bulamai da phong Sorasanpur da phongba pause masona tharda Chief Minister N Biren Singh na sabapati oiduna ngarang pangthokiba State Cabinet mifamna ZRA amasung KNA ga su tongnarammadagi toknana buwarep laukibagi pau amasung Sorasanpur da ngarang miyoi chak kayana saruk yaduna rally chatkibagi pau singna headline tawri jila asida phongba tai pausi sing nisin thil tu amasung Manipur Express ta su ZRA amadi KNA ga sarkar ga su tongnarammadagi sarkar na tokiba amasung miyam gi rally ga mari lena pau singna headline tawri suni thagachari kiran aroibada maroiba pau amuk Singda base tawba lalholup ani Kuki National Army KNA amasung Zomi Revolutionary Army ZRA ga tripata tok natraga su agreement tawramba adudagi Manipur sarkar na tokre Border Roads East ki Additional Director General PKH Singha Rajyapal Susri Anushya Wike amasung Mukhyamantri Nongthombam Biren ga tongan unakre amasung Pradhan Mantri Narendra Modi na ngasi ayuk pung 10 da PM Bishwakarma Kausal Saman ki post budget webinar mada wa ngangani pauloi jare